ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯈꯨꯡꯒꯪ ꯃꯥꯄꯟ ꯆꯥꯎꯈꯠꯂꯨꯞ ꯍꯦꯗꯀ꯭ꯋꯥꯇꯔ ꯕꯁꯀꯥꯟꯗꯤ ꯑꯄꯨꯟꯂꯨꯞ ꯑꯩꯈꯣꯏꯒꯤ ꯄꯥꯂꯥꯔꯕꯣꯟ ꯔꯥꯅꯤꯄꯨꯔ ꯕꯁꯀꯥꯟꯗꯤ ꯇꯧꯔꯥꯡ ꯂꯩꯀꯥꯏ ꯀꯛꯃꯔꯥ ꯀꯣꯔꯣꯏꯀꯥꯟꯗꯤ ꯕꯥꯗ꯭ꯔꯤ ꯑꯃꯗꯤ ꯃꯁꯄꯔꯥ ꯄꯨꯟꯅ ꯈꯨꯟ ꯃꯥꯄꯟ ꯑꯁꯤꯅ ꯁꯦꯝꯖꯕ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯂꯨꯞꯁꯤꯅ ꯊꯥ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8ꯇ ꯃꯅꯤꯄꯨꯔꯒꯤ ꯕꯤꯁꯦꯟꯄꯨꯔ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯕ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯅꯠꯇꯕ ꯄꯤꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯆꯍꯤ 4ꯇ ꯁꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒ ꯆꯍꯤ ꯊꯥ 5ꯇ ꯁꯨꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯕꯨ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯂꯪꯁꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯤꯕꯝ ꯊꯤꯅ ꯍꯧꯖꯤꯛꯃꯛ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕ ꯃꯗꯨꯒꯤ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯄꯦꯟꯗꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯏꯍꯧ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏꯒꯤ CRPF ꯀꯦꯝꯗ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕꯗ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯑꯣꯡꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯤꯆꯝ ꯑꯍꯨꯝꯕꯨꯁꯨ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯄꯤꯈꯤꯕ ꯑꯇꯩ ꯈꯔꯕꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯅꯤ ꯌꯥꯝꯅ ꯄꯤꯛꯂꯤꯕꯤ ꯑꯩꯈꯣꯏꯒꯤ ꯃꯔꯥꯟ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯕꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯡꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯩꯈꯣꯏꯁꯤ ꯑꯄꯨꯟꯂꯨꯞꯅ ꯁꯤꯟꯖꯗꯨꯅ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯄꯥꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄꯗꯨꯅ ꯂꯩꯕꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯀꯤ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯌꯨꯝꯗꯨꯕꯨꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯉꯥꯛꯄꯤꯕ ꯉꯝꯗꯗꯅ ꯃꯥꯒꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯃꯈꯨꯠꯇ ꯇꯥꯗꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯒꯤ ꯊꯧꯗꯣꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯉꯁꯤꯐꯥꯎꯗ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯃꯦꯒꯤ ꯇꯥꯡ 3/2018ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯋꯥ ꯑꯃꯇ ꯉꯥꯡꯕꯤꯗꯅ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯄꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃꯈꯛ ꯑꯣꯏꯍꯟꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯁꯔꯀꯥꯔꯅ ꯂꯩꯉꯥꯛꯅ ꯃꯗꯨꯒꯤꯗꯨ ꯌꯥꯝꯅ ꯊꯨꯅ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯗꯨ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯄꯨꯟꯂꯨꯞꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯀꯩꯁꯥꯝ ꯕꯤꯗ꯭ꯌꯥꯄꯇꯤꯅ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯩ ꯈꯔꯇꯪ ꯊꯝꯕꯤꯅꯕ ꯑꯩ ꯑꯍꯥꯟꯕꯗ ꯊꯝꯖꯒꯦ ꯏꯔꯥ ꯆꯦꯜꯅ ꯄꯤꯔꯣꯏꯅꯅ ꯑꯗꯨꯒꯨꯝꯂꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8ꯇ ꯍꯧꯖꯤꯛ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯊꯝꯕꯤꯈꯤꯕ ꯂꯨꯞꯂꯥꯠꯅ ꯑꯗꯨꯒꯤ ꯃꯔꯝꯗ ꯇꯝꯊꯤꯅ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠꯀꯤ ꯋꯥꯡꯃꯗ ꯁꯥꯗꯐꯥꯎꯗ ꯆꯦꯜꯂꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠꯀꯤ ꯃꯑꯣꯡꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃꯒ ꯄꯨꯝꯕꯣꯝꯇ ꯆꯥꯎꯖꯔꯤꯕ ꯑꯉꯥꯡ ꯑꯃꯒ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯌꯥꯝ ꯊꯤꯅ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯍꯥꯠꯄꯤꯈꯤꯕ ꯃꯃꯥꯗꯨꯅ ꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯈꯣꯜꯂꯥꯎ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯂꯥꯎꯖꯔꯨꯕꯗ ꯑꯗꯨꯒꯨꯝꯂꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯗꯨꯒꯨꯝꯂꯕ CRPFꯀꯤ ꯐꯣꯔꯁꯁꯤꯡꯅ ꯃꯈꯣꯏꯅ ꯇꯦꯟꯗꯝꯅꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅꯁꯨ ꯑꯗꯨꯒꯨꯝꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯅ ꯃꯗꯨꯕꯨ ꯉꯥꯛꯄꯒꯤ ꯃꯤꯡꯗ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯃꯈꯣꯏ ꯄꯨꯟꯁꯤꯁꯦ ꯄꯤꯔꯣꯏꯅꯈꯤꯕ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯃꯗꯨ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯅꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯆꯦꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯀꯞꯆꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯝꯖꯔꯒ ꯑꯩꯈꯣꯏ ꯑꯄꯨꯟꯂꯨꯞ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞ ꯄꯥꯂꯥꯔꯕꯣꯟ ꯑꯃꯗꯤ RDF ꯄꯥꯂꯥꯔꯕꯣꯟ ꯂꯨꯞ 3 ꯑꯁꯤꯅ ꯄꯨꯜꯂꯒ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯅꯤꯡꯉꯝꯗꯕ ꯄꯦꯟꯗꯕꯗꯣ ꯃꯗꯨꯒꯤ ꯋꯥꯀꯠꯄꯗꯣ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯣ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯁꯤꯒꯨꯝꯂꯕ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯁꯦ ꯄꯥꯡꯊꯣꯛꯄꯅꯤ ꯑꯁꯤꯒꯨꯝꯂꯕ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯑꯁꯤꯗ ꯉꯁꯤ ꯂꯦꯡꯕꯤꯔꯛꯂꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯖꯥꯁꯤꯡ ꯏꯃꯥ ꯏꯕꯦꯟ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯑꯩꯍꯥꯛꯅ ꯑꯍꯥꯟꯕꯗ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯔꯨꯝꯁꯨ ꯊꯝꯖꯔꯤ ꯑꯩ ꯌꯥꯝ ꯁꯥꯡꯅ ꯊꯝꯖꯔꯣꯏ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯖꯕꯗꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯑꯣꯏꯕꯅ ꯆꯠꯇ꯭ꯔꯕ ꯁꯥꯖꯠ ꯑꯁꯤ ꯆꯠꯂꯕ
मणिपुर फिल्म से अखोन सूम खंदन येंगुरबदा चाखुब जुग मालें की फिल्म मणिपुर करीगुब लेनागब लेत्रबरा कनागुब मणिपुर यंजीनब लेत्रबरा अखोई मियोइबसिबु अंगम अंगब सेद चानरो हाइब्रा अदुगुम्बगी मवोंगदा करीगुब अगब सासोन अमा लेतबगी मवोंगदा मसी मणिपुर ओरिबसे अकन सेद चाबरा अदुगुम्बगी मवोंगदा ओरिबसे मसे तसेगदमक मसीगी ताइबंग मसीददी मसीगी वाहन थोकसे लेत्रबरा हाइनसी एंगोंददी लौजदब नमजदे अदुना मसीगी मतांगदा पंजब तारगबदी वाही मसी पेदबदी यामना लेखरे ए यामना सांगै थमजररोय अदु अय सिबतदी थमजनिंगी मदुदी मसी चाही अहुम हेन चथरक्लबा मणिपुरदा कुकी नार्को टेरोरिस्ट सिंगदा बड़ी मखा तमना मसी हालिंगबदा हातलिबा तौलिंगबदा तौलिबा लंबी थिंगे थिंजलिबा यामना नुंगाइबदी ऐदि नुंगाइबा ओइना लौरे मणिपुर की मरुलिबा लाइफलाइन अनि से मैते मते चटप यारो याये असिबो करम मालेम की चटनबी आइंदा लैबगे गसिबाव चलहंदेने असी एंगोंददी अंगकपमसु फावी अदुगुबलबा फिबमनि ngasi अखोइगी इमा लेबाक मणिपुर ओरिबा मैते अखोइना नंगलिबा ngasi की फिबम से खंदनोरबदि बसे अमुक मसिगे वाहन थोकसे मसे कदाय भाबा करिलो हाबसे वाहन सिगे पाकुमदि एंगोंददी हुजिबाव लैजदे अदुबक्पो अदु अबोबोसु अखोइदि मियोइबगे सुगुबलबगे अवाना सिदा अखोइगी ओइबसु नुंगाइतबा फंगदोकपसे मसे मियोइबा मा ओइना अखोइगी यामना तंगाइ फदबबनि हाइना लौजबगा लोइनना मसीगी असिगुलबा एप्रिलगी तांग 8 लेखिदबा इसुगुलबा अनि अमदे इचागुलबा अहुम ना सिपाइगी नोंमैना पानुना लेखिदबा मखोइगी थावाइ मिरेलदो लाइरमलेंदा इंगना चिकदे लैबदे ताइबुंग मपुना इसोर मानसु पिनबिबो ओइसनु हाइबा वाफम से थमजबगा लोइनना मसीगी तिनबिरिबा खुदिबकी मफमदसु ए लुकी अपुल्लुकी माइकैदगिसु अपुल्लुकी लैबिरिबसिंग अते वजासिंग इचन इचा मयाम पुलम पुदसुगी मपुंग थांगिबैतमक्ता मयामगी थमोइदा सिगुमलबा नुंसिबा चेदबला हाइबसे मसी तिनबिरिबा इचन इचा इमाई बेनि चाइसिंग इचिलेलाव मरुमपांग मयाम असिना समाइना अखोने पांथोकलिबसे मदिना मसिना याम चावरबा अखोइगी प्रमाणबा ओरब्रा हाइना आइदी लौजै लोइना लंबिरिबा खुदिबको अमुका लेकाइ जबदा इकाइ जब उच्चबगा लोइना ए दिगम जदबा नुंगाइजदो फगदबो वाफबसे मतांग असिदा थमोइगी इरांग कोलना ईश्वर बफमद भक्ति कच्चबगा लोइना वाफम मसे लोइसिंदे 2023 की मे की तांग अहुमदगी ना ngasi ओबथोइबा मणिपुर की इरांगजी मतांगददी करिगुमो वाही अमफाव फोंदोंनिंद्रे हाइबजे मरमदी हाइदिबा चाही अहुमसिगी मनुंगदा अखोइना थमोइदा आनियाय लेतना सोकपा दुगुमा थौदोक कया थोखरे हाइबसे मयाम पुनमना लोइना खंगनरबो वाफमनि हाइदिबा दुगुमा थौदोकसिंग अदुगी मतांगदा अवाबा फोंदोकपा नुआइतबा फोंदोकपा अमदि तेंथाबा नचिंगबा कया पांथोंगनरबसु ngasi ubada सरकार ना हाइबा तारे सरकार जे करम सरकार नो हाइबा तारगे दे कोइना मयामना सेंट्रल गवर्नमेंट द ताइनै आइगी लनागी मोट मतुगिना दी स्टेट गवर्नमेंट ननि आइना मसे पेनबो फोंदोक चरिजे अदु मै स्टेट गवर्नमेंट नबजों सेंट्रल गवर्नमेंट ना ngasi ubada मना द हापी दना लैदे अखोइनि वाकर अखोइगी पेनदबो कयासे कनामतना ताबिदे अदुना अखोइ हाइरिबा सिगिदमक्ता नुआइतबा पेनदबा नचिंगबसे तसेंगनबा फोंदोगा ममल लैरोइदबनिना मसिगी वाफमसे फोंदोक्तबना फैयाना खल्ली अदुना सुमनगी अखोइगी करीम तौनियाय लेते मयापुरमना एनो तौनरबनी अदुना असिगुम थौदोगसे अमुगन थोक्तनबा अमसुंग मणिपुर असिदा इंगतपा यामना यांगना लांगनबगिदमक्ता अखोइगी हाइजेफम माइबबु हौजिकी मतमदा ईश्वर नतना लेत्रे हाइना लौजे अदुना ईश्वर की मफमदा नोलुकचरगा मणिपुरदा इंगतपा यामना यांगना उबिरकपा अमसुंग अचुगुमा तमथिरबा थमोय काइबा थौदोसिंग यामोना थोगन बिदनबगिदमक्ता ईश्वर की मफमदा थौनिजरगा मयाम पुनमकु अमोना खुरमजरी ngasi khonghau dana
ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯏꯔꯥꯡ ꯌꯥꯝꯅ ꯁꯝꯅ ꯍꯥꯏꯔꯕꯗ 2020 ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯇꯨꯅ ꯃꯦꯗꯒꯤ ꯉꯁꯤ ꯆꯍꯤ 3 ꯁꯨꯔꯕꯥꯎꯗ ꯃꯅꯤꯄꯨꯔꯁꯤꯒ ꯃꯤꯍꯥꯠ ꯃꯤꯊꯤꯟ ꯊꯤꯅ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅ ꯄꯊꯥꯞꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯁꯨꯔꯛꯏꯕꯁꯦ ꯉꯁꯤ ꯍꯧꯖꯤꯛ ꯑꯣꯖꯥꯅ ꯍꯥꯏꯕꯗꯨꯃꯥꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯊꯧ ꯇꯥꯗꯦ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯃꯊꯧ ꯇꯥꯏ ngasi ase tawriba angang se nong nini sumaina langamaga tokhrani makhada kari oini kanasu haiba ngamo maduna akhoi gi summa langiba kholiba tawriba khuding makse akhoina manipur ima sana laibak ta thoiba wathok lanthok akhoina kasar lamdamda leijarabasu akhoi gi maitai isani maitai ini aduna maitai amana warabada akhoi maitai siga lebam leite maram aduna ngasi wariba nariba mihat thinna haliba asibu kanaba karamba jati tauna bage tumna lalho basu natana aduna mayam gi mafamda ina haijaning badi asugumba thogdo ase akhoina kasale bakta akhoina sumaina nombaga su akhoina kanada illugani kanada tainarugani akhoina haibam thokte adum media da khara thadoga amada khara thadoga dum tokhigani mana da so hapiroi masi khoi kaidauba jai haibasi jam munna tanaraga jam munna tanabagi mathauda अखोई कईदौसीगे हाइबसी मयाम पुन्ना तानाबिनासे हाइबा वाफमसे मा थमजरगा एगी मयामगी मफमदा पेंदबदी अमु हाइजर करी कानगनी एगी इसा सिबना कनानो आई सनाले बा अमगी मचा सिबना कनानो एगी इसा का चप माने अदुर ममा अमना वारंग वदबा मपा अमना नुंगाइरो मोइदबदुगी सरुपतो कयाम कनरबा कैनोनो अदुना ngasi mama mapa oiba singa mathadagi loktoga chumna lal thengno बेरा लेते माइगा जानो नोमई कामनो मधु सिजबदो कनागिसो दायित्व लेते अदुगा इथा नुंगदगी कोलगा इचाबु हात पाइसिबु करम्बा ममा मपाना खांगदगे मदुना असुगुम्बा थौदोक असे मणिपुर सरकारना ngasi भावदा करिगुम्बा वाथौक लाथौक अमता पिबिदना असुम खांगजनदना असुम लई तासनदना खरा लांगमा तोखरानी स्टाइ खरा तौरा तोखरानी आंगांग सिंग खरा लांगा तोखरानी मखा ताबा लंबेन लौबीदबा सिगी मरमदा aina mayam gi mafamda ngasi candle meeting ne mayam khongang mapan gi luk khuding mak adu loina na khoi palarwon gi maya pai bi loina na akhoi phalibon gi club na jingwa punamak sigi mafamda aina mayam gi mafamda asim makha da su akhoi kai dauba jage haiba wafam ji ma thamjaraga ai wafam ji isor gi khoya da asugumba thogdo ase amu hana thoan bidana ba अखोई लागी इसोगी मफमदा खुरमजी हाबा वाफमजे थमजरगा मतंग असिदा इ मयामदा खुरमजरी अखोई असुमा अवाबसे अखोई खांगना लैबा ngamdre निंब कायरबा अखोगी हौखिबा हंदैगी थासी तांग तरेता बिशेनपुरगी अखोई टोंलौई हाबदुगा अखोई अंगांग अनि अमदी ममाबु याम तमथिना मोइना बम अटैक तौदा सोना सोक्तुना ममादी लई मरजो लई ममादी लई अदुमाइना दो अंगांग अनि दो लईखिद्रे असुमना हाइबदी अखोई मियोबी मफोगसिदा अखोईगी कनाव मसिंगना मपुन सुबमा फाइटर होइना एक्सीलेंट होरेगा अखोईगी मालेबागी दमकता अखोई भारत लेबागासी दमकता थोना फना आइदी मपंगन थादोगा मबु बुदिलुसिंग पिथोगा नाबिदंग सेवा तौरमगा बीर गति हाइबदो ओइबा अदुना ममिंग अदो लेहौरी अदुबु अंगांग असिदी ताइबंगसे लाकपदगी फजनसु समाजसिगी करिनो कानो अखोइना करिनो करि कम्युनिटी अखोइ पोइबुना हाइबे खंगिद्र अंगांग असिबो मखोइना सुमना तमथिना तागे तबुसे याम नाइते मरमदुना असि मरमसिदे अखोइ ओजासिंग पुनमंगना मथंग मथंग नाना हाइरबने याम सांग हाइजररोय मदंग असि लाकिरिबा अखोइगी अपुलुपकी ओजासिंग अमदी अखोइ मरा पाइबी माइबेनसिंग अमजुंग अखोइगी आरडी पुनमकु ngasi numirasida akhoi ngasi tawjeriba program asida akhoi sinjeriba candle vigil program asida rebirakuna me apunomutu amatoina wakhanda akhona khalle hairaga asumba ai tungda su amuanda thoktana ba potential se tungda am correspond tawra karamba akhoi taraptagi akhoi group of taraptagi kari suggestion pi bajai even though manipur government da or akhoi state government su pi bajai maram ne suma thodo tungna am thon biganu haiba wai ase thamjaraga kono ko ai namgan khramjaraga matanga sei sinjara अखोगी अपुनब खुंगंग मापन चौखटलुप समना हाइबदा पलारबोन रानीपुर चंद्रपुर बासकांदी काकमरा कोरेकांदी मासपरा अमदी बाद्री तरंग लेकाय हाइबा खुंगंग मापन असिना अमत तोइना सेमजखिबा अपुनब खुंगंग मापन चौखटलुप असिगी मिपुंग खुदिंग मंगना मापम असिदा लेंबिरकले हाइरगा अमदी पलारबोनगी रूरल डेवलपमेंट एसोसिएशन अमदी पांथोबी मैरा लुप
ꯂꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯈꯨꯠꯁꯝꯅꯖꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8ꯇ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯇꯦꯛꯇ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗꯕ ꯂꯣꯏꯅꯅ ꯄ꯭ꯔꯣꯇꯦꯁꯇꯔ ꯑꯍꯨꯝꯕꯨ CRPFꯀꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯤꯈꯤꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯚꯤꯖꯤꯜ ꯇꯧꯖꯕ ꯑꯁꯤꯗ ꯂꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨꯒ ꯄꯨꯂꯤꯁ CRPꯒꯤ ꯅꯣꯡꯃꯩꯅ ꯍꯥꯠꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯅꯕꯒꯤꯗꯃꯛ ꯉꯁꯤ ꯁꯤꯟꯖꯔꯤꯕ ꯑꯩꯈꯣꯏꯅ ꯃꯤꯅꯤꯠ ꯑꯃꯇꯪ ꯇꯨꯃꯤꯟꯅ ꯂꯦꯝꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯩꯄꯥꯛꯇ ꯂꯩꯅꯕꯒꯤꯗꯃꯛ ꯊꯧꯅꯤꯃꯤꯟꯅꯁꯤ